Manipur thugainaba hotnabada phongna shougatliba Kuki Zo MLA taragi Mathakta action Loukhatlu Haiba demanda tha asigi kundagi lamdam asigi tampak district singda Koina Chattuna lamdam asigi ima singa loinana Khongjang changshinba houragani hiana Transgender social activist Malem Thongam na phongdorakli Manipur Press Club ke Thangjang Hall da pangthok pau gi mifam amada wafam asi phongdokladuna mahakna makha chana hai tha taraga taruk helaba irang asi ngasi fawba loisinba ngamdana leiba ase laibak thibani Manipur thugainaba hotnabada achobo thodang lawriba Kuki Zo MLA taragi Mathakta action Loukhatnaba Chief Minister BJP Manipur Pradesh ke State President amade Manipur Legislative Assembly ke Speaker da ai bachero thakrabasu ngasi fawba thabakto onthoktana leiri Basigi mayokta tha asigi kundagi ima singa loinana Khongjang changshinba firep asin lobani haina mahakna makha chana phongdokhe Manipurda mahausa gumtang tu leita ba hanjelakwa haibase akhoi kuki militant singda atamnana power piriba kuki MLA tarada leiriba house ne piriba power sing ase laukthoktriba makhaidi Manipurda santi hanjelakwa haibase sungoi oithoktraba wafamni akhoi government ki side da central government tagi ahenba power kaya ama sinaba taragasu kuki MLA sing asida piriba power sing ase laukthoktriba phaude Manipurda santi hanjelakwa haibase sungoi oithoi